Myanmar Army kuntra AR na tamuda thindokre Myanmar da leidiba military junta gi mathakta lalauduna Myanmar lanmi gi mathakta landavagi thabak leptana chatharakpa sina maram oiraga India da sensilakiba Myanmar Army kuntra ngarang manga suba AR na tamu army da khusinakre haire press na phangba pauna hai Myanmar Army singadu haukiba numit kharani gi mamangda CDF Chinland Defense Force na chatharakhiba landada Myanmar thadokuna Mizoram da sensilakiba nei makhoi kuntra gi manungda asokpa mari yauna ngarang Mizoram dagi More da leiba manga suba AR ge KLP ki location point kem da helicopter ani da purakhe asokpa personnel mari yauna makhoi kuntra adu manga suba AR na ngarang nungthil pung ani ga minute kuntra rom tabada tamu army da khusinakhiba nei panba yai tha asigi taraga mapan da Mizoram ga tainaba Myanmar gi area da leiba Sahumga nipan suba battalion Myanmar Army personnel kuntra ka taret leiba kem amada CDM na drone sizinaduna landakhe maduda Myanmar Army taret siraga marina sogapan nangkhe thokdok adu da soklaba mari adu yauna punna personnel kuntra adu kem adu thadoktu ngamkhai lansilaktuna Mizoram da sensilakiba nei NE state singi manungda mari suba oina Manipur da ai beng hangdokre mitkat pada mipai ningai oide Dr. Ranjan Miyamna mitkat pada mipai ningai oide mitkat pa haibasida Miyamna khangba wat padagi lana satkibana mipai naribani haina Health and Family Welfare Minister Dr. Sapam Ranjan na phongdokre wapam ase ngarang National Health Mission amade Directorate of Health Services Manipur gi mijeng makada National Program for Control of Blindness and Visual Impairment na sinduna lamfelda leiba State Ophthalmic Cell da pangthokiba Manipur State Eye Bank hangdokpagi thauramda Ranjan na phongdokhiba nei Awang longpok lamdam gi manungda Manipur na mari suboy na Manipur State Eye Bank hangdokpagi thauramda lainga ki Health and Family Welfare Commissioner Pradeep Kumar Jha Manipur Health Services ki Director Dr. Khairom Sasikumar Mangang National Health Mission Manipur gi State Mission Director Dr. Somorjit Ningombam na thauram mapu amade akhanaba mithunglen oina saruk yakhibaga loinana eye donor nipanda donor card su yanthokhe thauram aduga mari leinana athoiba mithunglen oina saruk yakhiba Dr. Sapam Ranjan na hai mitkat pai base miyam gi wakhalonda mit asi pulap lauthokibagi wakhalonda chamamnaba leire adubu mitki eyeball dagi maruiba pikraba cornea khak lauthokadoriba nei matang asida mitkat pase kupna khangdabana awareness piba mathau tai masina miyoi amabu punsigi mangal fanganbada chauba mateng ama oigadoriba nei awareness asi ningthina tauba matamda miyoi kaya ama mitkat pagi masing yam khalakani thajai mitkat pagi chang wangliba makai khunai asida kanaba oigadoriba nei masi pumnamak oithongna bagi damak mitkat thokpai base karino haibadu miyam da sengna khangana bahona se miyoi ba magi punsida mit haibase khwaidagi maruoiba organ amasu oiriba nei Mitka mari lainaba laina laichat sing chapchana thengnanaba mari lainaba singna punna thodang lauminaba mathau tai Minister na makhata na hai mipum khudingmang na mitkat pagi wakhalon chenana bahona minase loinana ophthalmologist singna mitka mari lainaba laina lukoma asi toina yengthoktuna mit udabadagi kanana bahona se laina asi ayambana last stage ta oina khangla e ngarang nang na hangdokiba eye bank ase hygienic oina thamnaba su honagadabani hai khe Thauram adu da saruk yakhiba Health and Family Welfare gi Commissioner Pradeep Kumar Jha na hai ngarang hangdokliba bank ase Health Department ki oina chauba achievement ama nei miyam na mit kalakna ba honabada awareness piba si yamna maru oi awareness khaktana mit katpagi masing yamla kadoriba nei miyam gi marakta organ katpada mipai riba se aikhoi khudingmang na thengna mina se masida Health Department ta leidiba miyam gi chawraba thodang lei hai khe